ngasi numida waram phongkiba amasung thokiba thakdo wathoksingi maruibi I pausing miyamna thamjigi ahanbada panam pauksidi lakusaraga Brinda gi yumda thomjinkhre hayeng ayukki pung 10 phaobagi manungda Sengdoknaba matam thakre state asida thokriba irang asigi horakpa numit May 3da arambai tengolna turbung gram panchayat leiba meitei singi yum mai thaki heba wafam sing thanauzum Brinda na phongduk lui haibagi wahauda ngasinung tulpung marirom tawrakpada turbung gi miyamna ya school da leiba Brinda gi mayumna thomjinkhre khoisaw naraba miyam aduna thanauzum Brinda bu unaduna Sengdoknaba haiduna lakpada mahak mayumda leiramdabadigi yumgi mapanda leiba posai khra amanga tholam khiari loinana hayang ayukki pung 12 phaobagi manungda Brinda na miyamna sengdoraktrabdi akanba makhataba khongjang sangsilakani haina khangalam khiari panbe yabri thasigi sese 15 da turbung United Club na thanauzum Brinda na phongdoki bu wapamadugi matangda miyam khangna thasigi 13 phaobagi manungda sengdokadabani haina khangankibasu leikrabani haina pausna makhatana phongdorakli atopa pawmana Kakching Police na magazine yauna polam sing fogatkre Kakching District Police na pamdaba thaudok sing thoktana ba lokolakpa section thorangi manungsan na ngasi ayuk Kakching YD Punjab Palum area da leiba mafam singna paksana thibu humasa thabada sakhangdaba singna lotuna thamlamba polam kya fogat pangamkhre Operation adu Kakching District Police ki makok thongbo officer sing yauduna Kakching District Police Commando amasum BSF ki apun makang buwa mana Kakching YD Punjab Palum ki area da khudak to question duna thamlaba matungna satakibani Operation adu da singna ba mafam sing amasum yum singna sangsinduna thibuhum gi thabak adu sataki thibuhum ba adu da narak mongsong da lotuna thamlamba nongmai gi magazine smoke bomb combat dress bulletproof jacket hunting boot amadi walkie talkie sazagat pangam khe hadi polam sing adu kanana kamdawna lotuna thamlam libano haiba khangba ngamdri hiramasigi matana Kakching Police Station na case ma lokat kranisu pausna makhatana palakli atopa pawmana MLAS cabin relief camp gi nupi singna mating pikhre Manipur State Women's Corporation gi chairman gi phams puriba Nauria pakhanglakpa kendra gi MLAS cabin na tungan ba mafam ahumda hangbo relief camp da leiriba nupi singda ningtham phizol khudol tamkhre Manipur gi apun migi saktam adumak lehalaga atubu matam da mauksa gi punsiro la hanjilak ngamnaba lenga asina thabakaya pekhali miyamna lenga asida thajaba thambiyu hain MLAS cabin phungdokre ngasi hiang thangda leiba Kamakhya Femton College hianglam amadi Mekola da hanglib relief camp sing da ningtham khudol tamlaba matung MLA cabin Manipur State Women Development Corporation asi Social Welfare Department gi makhada leiba apikpa cooperation oirabasu nupi sing gi sokot khongthang lokhaliba nupi sing digi oiba magul leiba cooperation ni Cooperation asigi maikairi gi nupi sing gi senthok lambi lehna na ba training kya leptana pidi makatana su piduna lamdam asigi setmilon fagana ba honabada asabu thawang lokhigani haina mahangna phungdoki ngasigi toramadu Social Welfare Department gi Director NG Utamsu Sarya khiadi makasa tarakpoina to papawmana High Court na lengak direction pikre Manipur Home Guard Employee Welfare Association state asida leidiba Home Guard sing thabaktagi potharaba matungna pibiyaba retirement benefit natragana pension scheme pinaba High Court of Manipur thakiba case amki pakomoina thahum gi manungda order amana pinaba mari lenaba sing direction pikre haina association asigi president Yanglem Mangina phungdorakli Lawang sangmamda lebe association asigi mayai loisangda pangtokiba paugi mifam amada association asigi president Mangina makataraduna state asida leidiba Home Guard sing thabaktagi potharaba matungna pibiyaba retirement benefit natragana pension scheme pinaba High Court of Manipur da haukiba sahi English singani ka kunga mathoigi October amada High Court of Manipur da case ama file tawduna mari leinaba singna direction pibina ba haiki masigi matungina High Court of Manipur na mari leinaba singna counter affidavit pinaba hana pauktak pikhe dubo maru oina Manipur gi lenga ki mekedi gi yathanga indana lakhi masigi matungna case asi saliba thasigi taraga manga High Court of Manipur na khanaraba matung order si takibani hana su mahakna phongdoki atopa pawmana kanglaipa ki mara news tagi lokhusaraga security gi phizol selaga lambi lamjaura saliba aini yadaba sing logi matung in action lawragani chief minister bire Manipur lenga ki peace agreement khuyak pinaba lalhoba kangbu oigera yanada babu oigera amabu oigera
security ki fizol setlaga lambi lamjawda satliba aina yadaba singlogi matung ina action lawragani maram aduna ngasidagi aina yadaba thabasi tokpiro kariguma makhatana toroklabadi logi matung ina faaduna serakpigani hauzik irang leibana lenga sina urabasu usinadana lerakibani haujikti khang mangamdre haina se minister n berena phongdokre wafam singa ngasi waka bon sindurang ngasi has house complex lilong karam pata pangtho ki patungan tungan project singi ore uyum tamba madi sangaba gi thoramda athoba mitungi oiba wodol piredna se minister na phongdokibani cm na makata na phongdokibeda kuto khulai pai bisingna police amadi security force ki mod sinduna thabak tobu yaroi constitution ayaba piduna hapliba force sing natana khulai pairaga migi mayum sangduna wahang pahang tawduna phusaiba gari munba drug faba madi sel khaibi gi pau kya tabab leire maduna masima khatana tawu yaroi police ki mod sinduna drug saba fagera beauty parlor tawa fagera gari huran ba fagera laikai da madi police ta sinadana phu bahat bagi thabak sa tharakpa matamda lainga asina tumina yengduna leiroi mi bu hekta check tawba haipa sabagi thabak kya sa tharakpa thingnare haireba kangbu singa sikanano nakoi kari oiribagi haina su minister nangki se minister na makata na phongdo khibida lainga sigi oina loni yaba forcing na mi phaba waraknaba madi lal thengnana balaise haujuk lal thengnari ba sida lainga sisu yauri madugi maik larabu khudamdi lanpham da lainga ki security force ke thawai thaki ba duni makoi singadu mayumda tumduna laikhiba amata nati lanpham da mangzil thana sangsin gi bangaktani haujuk soknari balal asimi taiga kuki gi lanati drug lalonbasing amadi mapaldagi niyam kana sangsilakpa singa manipur lenga ka sokna balani haujuk lal tawba pamdaba puna hingmina ba pamba ko ki isil naw kya leiri makoi bisu mitop sing aduna nomoi maton onsinduna thambiri lenga asina kuki singna nungai tab laiti niyam lana sangsilakpa mitop sing khandoksi maramda halan kisi singda popi tharoi habani maduri yaraduna lal horok panakhi manipur ki haujuk oiriba rajniti gi matana palladuna se minister na phongdokhibadi mamangna sei kunthra lengak pairamba singna soirambadigi haujuk lenga asina sengdokna bohonabani makhoina soirambara ngasigi mirol sina mahi phangmani sei kunthra romadura ngamkhagi sambal kharamdabana ngasi mitop singna lal horokpa ngamlibani sei taraga marida lamdamasida anoba kuki khul lising amaga samri leramba thingnare masi kanagi maralo hana sangkhi ngasi gi tharamadru minister n berena nauna sagadaba lilong usopokwi market skill development hubs work of board rehabilitation lilong kharampat guest house work of board haptagi ore uyum tamkhibugu loina nauna saba sunrise public school lelong nungai boys amadi girls hostel amadi library sangadano kusinaki tharamadura minister govidas konthauzam l susindro kasim basum mla ks ibomsa k robindro ks loken l ramesor tingailung panmai m ramesor amasum abdul nasir nasar yakheri atopa pawmana grand gi senpham lupa crore sani tanarunabagi minister ani mla ama delhi pangkhre Manipur thokliba thatare sujulakadoriba kangluki sathirabi rang asiga mari leinana lupa crore sani gi sanpam bar lengana gran oina pibina ba haijabadagi manipur lengana sanpam asi pigani haina phongdokraba matun haujuk phaba sanpam asi piraktabadagi minister ani amadi mla ama delhi da satuna sanpam asi athubu matamna thadok piraknaba haijaba sakra hari pauksisina thajabi yaba mafamdagi phongwa paugi matunginadi Manipur ki Chief Minister N Biren ki pautak matung ina ngarang minister amadi MLA gi team ama Delhi gi damang Imphal thadokhiban hari team asina Delhi yaraba matung na barat lenga ki Union Finance Minister amadi atai hiram asiga mari lenaba top officials sing unaduna hairiba grant gi sanpham lupa crore sani asi thadokpirangaba taksin gane hari Pausinai haujuk Delhi da laidiba minister anina lusingba team asina Ministry of Finance ki makok thongba lusingba kya unaduna wari watai sanaba khre loinana hairiba grant gi sanpham asi atuba matamda thadokpirangnaba haijakre loinana handak minister team asigi Delhi khongsat asi mai pakpa khongsat ama oiraba yai haina thajanari panba yabane Manipur da thokliba kanglok irang asina Manipur da hiram kudimakta sokanduna sokwa thorangi thabak ningthina pakatpa ngamdana haujuk lairi masigi mathakta irang asina maram oiduna relief camp da sangjafam lauduna lairiba miyai humpurongi hangan pham thokwa relief material singba kayasu
mapung phana phangduna leiribani adubu hairiba lupa crore chani gi grant gi sanpham asi barat lengana pirakpa tarabadi manipur gi sel thungi phibam soktuna leiriba si khara makai phagathan mangamgani hari atopa paw manamo Sekmai landuna kangpokpida sangsiluba mitei hum AR na kallaga sekmai police ta kusinarakre Hausuk Manipur thokliba kangluki sathiraba irang asina maram oiraga security force na lokalakpa section thorangi saru ama oina kangpokpi district lanchinduna satanaba kerak hana khangalabasu miyai kyana kangpokpi district tamna sangsinna bo hotnarubodagi security force gi kangbuna fagat gi thaudok lep leitana thokli ngarang se tungan maphamna kangpokpi district ta sangsinna bo hotnaramba miyai ohum security force na fagalaba matunga si imung munung ge miyai singda khusina krahari Pausin hai ngarang numidang pung taruk rom taba matamda yu ngauraga kangpokpi district sangsinna bo hotnarama miyai ama Gampi phai ki kunganithu suba AR na faraba semai police ta khusina khre masigi matungna police na imung manung ge miyoi singda amuk khusina khraba miyoi adudi atai mamang lekai digi haurangbam tansai se kungatru apokpa danajit kawe hari atopa thaudo amada su ngarang kangpokpi da sangsinna na bo hotnarama miyoi ani amasu Kangla Tombi Forest Gate ta hangliba security check post ki kangbuna fagat ki hari Faraba mi ani edu langjing asoba awang laikai digi thaudam basanta sei kungumapan apokpa mohon amadi thangaiban yunam laikai digi ningthaujam BC sei kuntra apokpa laikidraba surjit kawi makhui ani samai police ta kusinarak padagi ngasi imungunung gi miyoi singda samai police ki kangbuna kusina khari atopa pawmana Bom pokayan bagi mayok to wakat mipam sa takre. Ngarang numidang pung mga ga makhairam taba matamda sakang daba miyoy krana kurai nandaybam laikay dalayba sarungbam dibya namasum sarungbam thoinu devi gi yumda bom langsinduna pokayan kiba dubu yaning daba fongdok to ngasi kurai Salan thongda kurai nandaybam laikai maira paibi amadi social standard club anina punna wakat mipam stakre wakat mipam adura saru gyaki besungna hauzu narko koki terrorist na mitaina landa silki besi ngak thongna ba angamba thaudang lauduna honaringai sera sida aikoi masal onsinaduna aki ekang pokpa haibesi maram sade yanadaba lairabasu wari watai pupirahu asiguma miyamgi mayumda bom langsinduna pokayan bagi thabak amuhana tawbiga noiki amaramdana Accident na miyo ni sokpadigi hospital lo lekhanakre Imphal East ki wangkhai ayangpali rota leiba ningthempukri mapal haijin pham mapata khamduna leiraba gari ama Swiss car asoba amana thomjinbada gari edur tonglakpa miyo ahum soktuna Jenims hospital lekhanakre thaugo singara numidang pung taraga makhai taraba matamna thokibani angobo masugi Swiss car MN01AZ 4015 na Wangkai ayang pali road ki matu mapad leiba mayumda halakpagi lambigi ningthempukri mapan haijin phamda khamdan leidiba Maruti Suzuki Wangon R MN01G 35226 ta thomjilaba matuna gari edu olaga pandukan amada amuk thomjin kibani accident adura gari anima phibam yamna sokpadana tana subcar adura tonglakhiba angang ama yauna mi soktuna hojik lekatnari hari Makasa tarak poina to papamna Yeripok turi hal sakang da bukulai pai bisinga kunja singa mukna badagi blank fire tokre Thaubal district Yeripok police station kon ma Yeripok turi hal tapok pidangarang numidang sakang da bukulai pai bisinga kunja singa mukna bagi thaudok thoki baga loinana kulai pai bisinga duna nongmai round khara blank fire tokre ri Pausna police tagi phangwa paugi matung ina dingarang numidang pung nipan ga makhairom taba matamna Yeripok turi hal tapok pidagi MD Habibur sa iyang kay apok palay kidraba iboton gi mayumda camouflage dress set pa kulay paiba miyoy kra gypsy amaga bolero amaga lakhi hari kulay paiba singa duna MD Habibur gi yumayumda JCB ama pikhalang na ba khalamki madura laikai dugi miyoy singa kulay paiba singa dugi marakta ningai sangdana ba pokpadagi kulay paiba singa du overpower tawna bo honarakpadagi kulay paiba singa duna nongmai round khara blank fire taramlaga mapamadu thadokuna satkeri madugi matungda masing yamlaba kulai paibisingna mapamadura amuhana laklaba matung numidang pung tararam taba matamna blank fire oina numai kapagi tarutoki thaudodugi matangna turihal tapokpi damakhong development club na mifam mapang tokre mifamadura MD Habibur gi mayumda leiriba mari makong sengdaba JPB adugi mari lainaba che sang singa se yuk pung tara phawgi manungda putok pahaina yana khredi makasa tharak poina paujal pauksi dige to papaw mana
Laithau Khulgi Thaudoka Mari Lainina investigation Taunava CBI gi Director General Pravin Surta Impala Laklakani. Haukiba December gi Mari gi Ayuk Tinopal District ki Manungsana Leiba, Saibol Khulgi Manakta Leiba, Laithau Koki Khulda Mitai Nahat Taragom de Tamtina Harkibagi Matanga, CBI na su moto case Malakotuna FIR sing register taukraba matung CBI gi Director General Pravin Surta Special Flight Namada Maki Akhanaba investigating official team amaga loinana Imphal laklagan hari official loiba paw amagi matung ina hai CBI gi Director Pravin Surta amasuma ki akhanaba official team asina Laithau village ta thoki ba miat adubi yengsin badana tana Manipur me ahum legi thoki bi irang asina maram moiraga yamna haksina loba crime singi matang na CBI na FIR register thoki ba case sing sukup na yengsin baga loinana thawdok thokpham da satuna field visiting official team galoinana pangthokane hari CBI gi Director Pravin Surta share loduna handak Guwahati da lebe agency sik office da investigating official singaloinana Manipur thoklebi irang sigamari leinana CBI na register tawkiba case singi matana khana naina kiba galoinana investigation sing mapung phana amadi khongjel yangna pangthoktuna Manipur santi hanjilakpada mating pangna bo honagadabne hene sumangna official singda instruction pi khian su paus ta pali Haujiku na di miyam paus sumatang solution jarge mas miyam pun ano update ngamin sa channel sige mekedi gi mangim phamda makata na thamjari